ꯂꯩꯈꯣꯡ ꯁꯪꯕ ꯃꯄꯨꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯁꯦꯟꯅꯕꯤꯗ꯭ꯔꯕꯗꯤ ꯂꯝꯒꯤ ꯑꯍꯦꯟꯕ ꯈꯣꯏꯃꯨꯅ ꯃꯤꯇꯥꯕ ꯍꯧꯅꯁꯥꯅꯤ꯫ ꯁꯦꯟꯅꯕꯤꯗ꯭ꯔꯕ ꯂꯩꯔꯥꯡꯅꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯅꯥ ꯆꯣꯏꯅ ꯇꯥꯍꯟꯈꯤꯅꯨꯀꯣ꯫ ꯂꯝ ꯍꯦꯟꯕ ꯈꯣꯏꯃꯨꯗꯣ ꯅꯪꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯤꯡꯈꯪꯅ ꯌꯨꯗꯨꯅ ꯑꯀꯤꯕ ꯂꯩꯍꯟꯈꯣ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯂꯩꯔꯥꯡꯁꯨ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯇꯥꯛꯄꯤꯈꯣ꯫ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯖꯕ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ꯫ 12 ꯂꯣꯏꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯕꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒꯁꯨ ꯂꯥꯞꯅꯔꯛꯏ꯫ ꯂꯨꯅ ꯆꯥꯅ ꯂꯣꯏꯅꯔꯛꯄ ꯀꯌꯥꯁꯨ ꯃꯇꯝꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯅꯧꯕ ꯃꯔꯨꯞ ꯑꯅꯧꯕ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯕꯖꯥꯔꯗ ꯍꯔꯤꯁꯀ ꯁꯈꯤꯒ ꯊꯦꯡꯅꯩ꯫ ꯏꯕꯣꯍꯜꯁꯨ ꯌꯥꯎꯔꯤ, ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯍꯔꯤꯁ ꯍꯔꯥꯎ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ, "ꯅꯦꯅꯦ, ꯃꯥꯃ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯂꯩꯔꯕꯣ?" ꯁꯈꯤ ꯏꯊꯥ ꯊꯥꯖꯗ ꯍꯔꯤꯁ ꯎꯔꯕꯗ ꯍꯔꯥꯎꯅ ꯀꯧꯖꯩ ꯃꯥꯁꯨ꯫ "ꯍꯩꯃꯥ, ꯍꯔꯤꯁ, ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗꯅ." "ꯅꯦꯅꯦ, ꯃꯁꯛ ꯐꯖꯔꯝꯗ꯭ꯔꯣ ꯅꯆꯥꯁꯦ? ꯄꯥꯈꯪꯗ ꯄꯥꯈꯪ ꯃꯥꯜꯂꯝꯃꯅꯤꯗ ꯍꯧꯖꯤꯛꯇꯤ, ꯊꯥꯏꯅꯒꯤ ꯍꯔꯤꯁꯇꯨ ꯅꯠꯇ꯭ꯔꯕꯅꯤ." "ꯑꯉꯥꯎꯕꯁꯤꯗꯤ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯃꯁꯦ." ꯏꯕꯣꯍꯜꯁꯨ ꯅꯣꯛꯏ, "ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯁꯛꯐꯝ ꯍꯣꯡꯂꯕꯁꯨ ꯅꯪꯒꯤ ꯀꯥꯔꯟꯁꯤꯃꯗꯤ ꯍꯣꯡꯂꯝꯗ꯭ꯔꯤꯅꯦ ꯍꯥ? ꯃꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯛꯂꯕ ꯒꯣꯗ ꯒꯤꯐꯇꯦꯠ ꯇꯦꯂꯦꯟꯠꯅꯤ." ꯍꯔꯤꯁꯀꯤ ꯋꯥꯗꯨꯗ ꯅꯣꯛꯆꯩ ꯃꯅꯦꯒ ꯃꯥꯝꯃꯒꯗꯣ꯫ "ꯅꯦꯅꯦ, ꯁꯨꯝ ꯂꯥꯛꯏꯔꯣ? ꯀꯩ ꯂꯩꯒꯦ?" "ꯔꯤꯛꯁꯟꯗꯣ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤ, ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯗꯦ, ꯍꯤꯔꯣ ꯃꯥꯟꯕ ꯐꯨꯔꯤꯠ ꯂꯩꯗꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ, ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯥꯏ ꯃꯅꯥꯛ ꯆꯠꯀꯦ ꯇꯧꯔꯤꯌꯦ." "ꯅꯩꯕꯅꯦ ꯑꯗꯨꯁꯨ, ꯏꯅꯥꯎꯄꯥꯅꯦ ꯍꯥꯏꯕꯗ ꯅꯣꯞꯇꯕꯅꯤ꯫ ꯅꯦꯅꯦ, ꯑꯩꯁꯨ ꯂꯥꯛꯇ ꯀꯨꯏꯔꯦ, ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕ, ꯑꯗꯨꯗ ꯍꯦꯛꯇ ꯐꯔꯛ ꯇꯥꯏ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯈꯤꯕꯗꯣ, "ꯃꯥꯃ." ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯦ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤꯁꯨ ꯂꯥꯞꯅ ꯂꯩꯔꯨꯔꯦ꯫ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯅꯤ ꯉꯁꯤ ꯎꯔꯤꯕ꯫ ꯃꯅꯤꯕꯥꯕꯨ ꯂꯥꯞꯇꯛꯅ ꯏꯕꯣꯍꯜ ꯎꯕꯗ ꯉꯛꯂꯞꯅ ꯌꯦꯡꯉꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯅꯤ ꯎꯔꯤꯕꯗꯣ꯫ ꯃꯌꯥꯡ ꯀꯥ ꯍꯦꯟꯅ ꯀꯪꯁꯤꯟꯅ ꯎꯈꯤꯕ ꯐꯤꯕꯝꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯈꯦꯠꯅꯕꯅ ꯑꯍꯣꯡꯕꯅ ꯄꯤꯛ ꯊꯜꯂꯔꯦ ꯉꯁꯤꯗꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯂꯒ ꯏꯀꯥꯏꯕ ꯈꯪꯗꯕ ꯍꯧꯗꯣꯡꯒꯨꯝ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯔꯛꯏ, "ꯃꯥꯃ." ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ ꯑꯍꯨꯝꯃꯛ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯂꯦꯞꯇꯨꯅ꯫ ꯃꯅꯤꯕꯥꯕꯨ ꯑꯣꯏꯔꯝꯕꯗ ꯏꯕꯣꯍꯜ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯀꯩꯁꯨ ꯈꯟꯗꯕꯒꯨꯝ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ, ꯕꯖꯥꯔꯗ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯃ, ꯃꯥꯃꯁꯨ ꯆꯠꯈ꯭ꯔꯦ, ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯁꯥꯅ ꯆꯠꯆꯔꯦ꯫ ꯊꯕꯛꯁꯨ ꯆꯤꯟꯈ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯃ, ꯁꯦꯜ ꯇꯥꯟꯕꯁꯤ ꯋꯥꯏꯅꯦ, ꯑꯋꯥꯕ ꯃꯁꯛ ꯃꯥꯟꯅꯗꯕ ꯈꯛꯇꯅꯤ, ꯆꯨꯝꯗ꯭ꯔꯅꯦ ꯃꯥꯃ?" ꯏꯕꯣꯍꯜꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯇꯨꯁꯣꯟꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯨꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯛꯄꯅꯤ꯫ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯑꯁꯦꯡꯕ ꯈꯨꯡꯒꯪꯗ ꯂꯩꯔꯨꯔꯦ꯫ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗ ꯑꯗꯨꯃꯛ ꯉꯥꯡꯂꯛꯄꯗꯨꯗ ꯏꯕꯣꯍꯜꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ ꯃꯅꯤ, ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯄꯣꯛꯐꯝ ꯂꯩꯐꯝꯗ ꯈꯦꯠꯅꯔꯕꯁꯨ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯒꯤ ꯃꯥꯟꯅꯕ ꯃꯁꯛ ꯌꯥꯝꯅ ꯌꯥꯎꯕꯅꯤ꯫ ꯈꯣꯡ 2 ꯄꯥꯜꯂꯤ, ꯈꯨꯠ 2 ꯄꯥꯜꯂꯤ, ꯃꯤꯠ ꯅꯥꯀꯣꯡ ꯂꯣꯏꯅ ꯆꯞ ꯆꯥꯞꯅ ꯃꯥꯟꯅꯅ ꯄꯥꯜꯂꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯂꯤ꯫ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯟꯅꯅ ꯍꯤꯡꯂꯕꯁꯨ ꯃꯥꯒꯤ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯔꯤ꯫ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯅꯤꯡꯊꯧꯒꯨꯝꯂꯦꯗꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯃꯨꯛ ꯆꯥꯎꯈꯠꯇꯕꯗꯤ ꯏꯅꯤꯗꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ." ꯃꯅꯤꯕꯥꯕꯨ ꯀꯩꯊꯦꯜꯅꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯏ, "ꯀꯩꯅꯣꯗ ꯏꯅꯦ, ꯅꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯝꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ, ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯤꯅꯥꯏ ꯃꯆꯥꯅ ꯍꯦꯛ ꯊꯤꯅ ꯉꯥꯡꯕꯤꯔꯤꯕꯗꯣ." ꯉꯁꯥꯏꯗꯤ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯤꯕ ꯍꯔꯤꯁ ꯃꯅꯤꯕꯥꯕꯨꯗ ꯑꯣꯟꯁꯤꯜꯂꯛꯏ, "ꯃꯤꯅꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯣꯏꯅ ꯄꯜꯂꯤꯗ ꯇꯥꯡꯕ ꯅꯪꯁꯦ, ꯂꯋꯥꯏꯅ ꯃꯔꯣꯜ ꯑꯃ ꯇꯥꯡꯖꯔꯤꯕ ꯁꯛꯇꯥꯃꯛꯅꯦ, ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯊꯤꯟꯕ ꯉꯝꯕ ꯍꯨꯔꯥꯟꯕꯧ, ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯅꯪꯅ ꯉꯝꯕ ꯁꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯊꯤꯜꯂꯣꯔꯣ ꯅꯕꯨꯛ ꯑꯀꯪꯕꯗꯨꯗ, ꯍꯥ?" ꯃꯅꯤꯕꯥꯕꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, "ꯅꯪꯅ ꯀꯅꯥꯅꯣ? ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯔꯣ? ꯃꯥꯟꯗꯦꯗ." "ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯒ ꯅꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯀꯦꯔꯣ? ꯈꯔꯇ ꯉꯥꯏꯔꯦ ꯇꯥꯡꯕ ꯅꯪꯁꯨ ꯃꯤꯅꯥꯏ ꯑꯣꯏꯔꯛꯀꯗꯕ, ꯁꯨꯝ ꯌꯦꯡꯈꯣ." ꯍꯔꯤꯁ ꯏꯕꯣꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯦ, "ꯃꯥꯃ, ꯃꯥꯡ ꯊꯥꯕꯤꯔꯣ." ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯁꯈꯤ ꯏꯕꯣꯍꯜ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫
ꯍꯔꯤꯁ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯁꯥ ꯈꯔ ꯈꯔ ꯇꯨꯃꯤꯟꯅ ꯂꯂꯣꯟꯖꯔꯤꯗꯣ ꯐꯥꯍꯜꯂꯨꯔꯣ, ꯑꯔꯣꯟꯕ ꯃꯌꯥꯝꯗꯨ ꯅꯣꯡꯃꯗꯤ ꯐ꯭ꯂꯥꯁ ꯇꯧꯔꯛꯈꯤꯗꯧ ꯋꯥꯠꯂꯤ, ꯃꯤꯅꯥꯏ ꯑꯁꯦꯡꯕ ꯆꯠꯂꯦ, ꯅꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯗꯕꯜ ꯂꯨꯇꯤ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯍꯧꯔꯣꯏ, ꯆꯠꯂꯒꯦ ꯂꯩꯍꯧꯔꯣ꯫ ꯍꯔꯤꯁ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯤꯆꯤ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯈꯠꯆꯤꯜꯂꯝꯃ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤ ꯕꯥꯕꯨꯗꯤ ꯅꯣꯛꯂꯒ ꯂꯩꯍꯧꯏ, ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯅꯤ, ꯀꯔꯦꯝꯅꯕ ꯃꯇꯧꯅꯤ꯫ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯣꯛꯂꯤ꯫ ꯄꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯪꯖꯐꯝ ꯅꯪꯒꯤ ꯅꯐꯝꯗ? ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯣ? ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯅꯪ, ꯅꯨꯡꯁꯤ ꯍꯩꯇꯕ꯭ꯔꯥ ꯅꯪ? ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕ ꯂꯥꯞꯅꯕꯒꯤ ꯆꯩꯅꯥ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯅ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ? ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯅ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯃꯥꯂꯪꯅ ꯂꯤꯔꯤ ꯍꯨꯝꯗꯨꯅ, ꯍꯩꯄꯥꯅ ꯂꯩꯔꯥꯡꯗ ꯀꯤꯖꯕ, ꯂꯩꯄꯥꯅ ꯂꯩꯔꯥꯡꯗ ꯅꯣꯛꯆꯕ, ꯆꯦꯛꯂꯥꯅ ꯄꯥꯃꯦꯜ ꯊꯛꯇ ꯐꯝꯗꯨꯅ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯁꯛꯆꯕ, ꯎꯈꯤꯗ꯭ꯔꯦꯗꯣ ꯏꯃꯤꯠꯁꯤꯅ, ꯇꯥꯈꯤꯗ꯭ꯔꯦ ꯅꯥꯄꯁꯤꯅ꯫ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯤ, ꯊꯃꯣꯏꯗꯨꯅ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯀꯨꯏꯁꯤꯜꯂꯛꯂꯦ ꯅꯤꯡꯁꯤꯡꯅ ꯂꯩꯔꯛꯄ꯫ 12ꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯔꯤꯁꯤꯒꯤ ꯃꯄꯥꯎꯗꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯂꯩꯅꯥꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯤ꯫ ꯔꯤꯁꯤꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯑꯌꯥꯝꯕꯅ ꯈꯪꯂꯤꯅꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯁꯤꯅ 12 ꯂꯣꯏꯈꯤꯕꯗꯒꯤ ꯁꯤꯕ꯭ꯔꯥꯖꯀ ꯑꯃꯨꯛ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯗꯨꯅ ꯂꯩꯅꯥꯕꯨ ꯂꯥꯟꯅ ꯂꯧꯕꯤꯕꯅꯤ꯫ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯏ, ꯑꯗꯨꯕꯨ ꯂꯩꯅꯥ ꯈꯥꯡꯂꯦ, ꯇꯥꯁꯤꯟꯅꯗ ꯈꯪꯁꯤꯟꯅꯗ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ, ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯜꯕꯤꯅꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯁꯤ ꯍꯥꯏꯅ ꯀꯥꯔꯛꯏ꯫ ꯑꯅꯤꯗꯣ ꯃꯊꯛꯇ ꯃꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯇꯦꯕꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯑꯅꯤꯗꯣ ꯐꯝꯃꯤ꯫ ꯂꯩꯅꯥ ꯐꯤꯖꯤꯛꯁꯀꯤ ꯄ꯭ꯔꯗꯤꯞꯁꯀꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯐꯤꯖꯤꯛꯁ ꯍꯥꯏꯕ ꯔꯤꯐꯔꯦꯟꯁ ꯕꯨꯛꯇꯣ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯊꯝꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯜꯕꯤꯅꯥꯗꯤ ꯃꯊꯟꯇ ꯐꯝꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯂꯩꯅꯥ ꯂꯩ ꯍꯥꯏꯕ ꯃꯈꯣꯏꯅꯤꯗꯤ ꯈꯪꯗꯦ꯫ ꯂꯩꯅꯥꯗꯤ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯅꯤ꯫ ꯃꯣꯂꯤ ꯌꯥꯝ ꯉꯝꯃꯤ, ꯈꯪꯕ꯭ꯔꯥ? ꯅꯪ ꯎꯗ꯭ꯔꯦꯗꯩꯅꯦ, ꯇꯨꯏꯁꯟꯒꯁꯦ ꯃꯣꯏꯅꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯗꯥꯔꯤꯁꯤ ꯍꯣꯏꯒꯤ ꯕꯦꯠꯁ ꯍꯦꯛ ꯂꯣꯏꯈꯤꯕꯗꯩ ꯁꯤꯕ꯭ꯔꯥꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯖꯥꯠꯅꯤ꯫ ꯗꯥꯔꯤꯁꯤꯗ ꯅꯞꯄ ꯌꯥꯕ ꯅꯞꯄꯝꯃꯒ ꯍꯧꯖꯤꯛꯅ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯝ ꯁꯥꯎꯈꯤꯗꯥꯏꯅꯦ ꯁꯤꯕ꯭ꯔꯥꯖꯇꯒ ꯗꯥꯔꯤꯁꯤꯒꯤ ꯍꯥꯛꯇꯛꯇ? ꯑꯗꯨꯅꯤ ꯃꯣꯟꯅ ꯁꯪꯒꯥꯎ ꯂꯥꯛꯄꯤ ꯍꯥꯏꯗꯣ, ꯃꯥꯟꯗꯕ ꯃꯤꯁꯤꯅ ꯍꯦꯜꯂꯤ, ꯖꯥꯠ ꯑꯃ ꯇꯧꯕ꯫ ꯁꯤꯕ꯭ꯔꯥꯖꯀ ꯑꯃꯨꯛ ꯀꯣꯏꯅꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ꯫ ꯆꯦꯌꯁꯅꯥ ꯀꯣꯏꯈ꯭ꯔꯖꯥꯠꯂꯣ ꯗꯥꯔꯤꯁꯤꯁꯨ? ꯃꯣꯏ ꯃꯅꯨꯡꯗ ꯁꯥꯎꯅꯔꯝꯕ ꯌꯥꯎꯔꯝꯅꯤꯍꯦ, ꯂꯩꯅꯥꯗ ꯇꯥꯏꯅꯕꯁꯨ ꯌꯥꯄꯣꯠꯇꯦ꯫ ꯗꯥꯔꯤꯁꯤꯁꯨ ꯐ꯭ꯂꯠ ꯕꯣꯏ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ? ꯇꯧꯔꯝꯅꯤ ꯖꯥꯠ꯫ ꯃꯥꯁꯨ ꯑꯗꯨꯏꯅꯤ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯁꯨ ꯎꯈꯤꯗ꯭ꯔꯦ ꯗꯥꯔꯤꯁꯤꯗꯤ꯫ ꯀꯣꯆꯤꯡ ꯃꯐꯝꯗꯗꯤ ꯃꯤꯠ ꯅꯥꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯁꯤꯕ꯭ꯔꯥꯖꯀ ꯂꯥꯛꯇ꯭ꯔꯗꯤ ꯊꯤꯟꯕꯤꯅꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ꯫ ꯑꯦꯛꯁ ꯃꯁꯤꯡ ꯌꯥꯝꯂꯒ ꯍꯌꯦꯡꯋꯥꯏ ꯄꯔꯃꯦꯅꯦꯟ ꯑꯃ ꯂꯨꯍꯣꯡꯉꯀꯥꯟꯗꯅꯦ, ꯁꯣꯏꯗꯅ ꯃꯣꯏꯗꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯊꯦꯡꯅꯔꯗꯤ ꯑꯁ ꯌꯥꯝ ꯏꯀꯥꯏꯅꯤꯕꯣ꯫ ꯑꯅꯤꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯏ꯫ ꯂꯩꯅꯥ ꯇꯥꯕ ꯉꯝꯃꯛꯇ꯭ꯔꯦ, ꯑꯜꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯏꯔꯤꯛꯇꯨ ꯀꯣꯜꯂꯒ ꯃꯃꯥꯏ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯏꯃꯛ ꯃꯛꯁꯤꯟꯅ ꯊꯣꯔꯛꯄꯗ ꯑꯜꯕꯤꯅꯥꯅ, ꯀꯩꯗꯧꯔꯒꯦ? ꯂꯩꯅꯥ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯜꯕꯤꯅꯥ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡ ꯃꯄꯥꯜꯅ ꯍꯦꯜꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯁꯤꯡꯗꯣ ꯃꯄꯥꯜ ꯊꯣꯡꯗ ꯎꯍꯜꯂꯝꯃꯗꯤ ꯐꯒꯗꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ, ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯦ ꯃꯄꯥꯜ ꯊꯣꯡꯒꯤ ꯃꯁꯛ ꯑꯣꯏꯗꯕꯅ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ, ꯈꯪꯕꯤꯗꯦ꯫ ꯃꯄꯥꯜ ꯊꯣꯡꯗ ꯎꯔꯤꯕ ꯃꯁꯛꯁꯤꯅꯗꯤ ꯑꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯂꯦꯡꯗ꯭ꯔꯤ, ꯑꯃꯈꯛꯇꯅꯤ, ꯑꯅꯤꯁꯨꯗꯤ꯫ ꯑꯜꯕꯤꯅꯥ ꯂꯩꯅꯥꯒꯤ ꯂꯦꯡꯁꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯥꯔꯤꯁꯤꯒꯤ ꯋꯥꯁꯦ ꯍꯦꯛ ꯄꯜꯂꯨꯔꯗꯤ ꯗꯥ ꯍꯔꯤꯁꯁꯨ ꯍꯦꯛꯇ ꯁꯥꯎꯏ, ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯗꯣꯏꯔꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯁꯤꯁꯨ ꯍꯥꯏ꯫ ꯂꯩꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯃꯥꯜꯂꯦ꯫ ꯍꯟꯖꯤꯟ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯖꯅꯕ ꯍꯣꯠꯅꯔꯨꯕ ꯑꯁꯤꯒꯨꯝꯅ ꯃꯥꯁꯨ ꯍꯣꯠꯅꯔꯝꯒꯗ꯭ꯔꯥ ꯑꯜꯕꯤꯅꯥ? ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫
ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯐꯨꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯞꯀꯅꯨꯁꯦ ꯃꯤꯅ ꯗꯥꯔ ꯐꯖꯗꯦꯕ ꯗꯥꯔꯤꯁꯤꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯋꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯄꯟꯕ ꯐꯥꯎ ꯌꯥꯗꯕꯁꯤꯗ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯩꯅꯥ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯃꯔꯛꯁꯤꯗ ꯁꯤꯕ꯭ꯔꯥꯁꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯤ ꯌꯥꯗꯕꯗꯨꯅ ꯂꯩꯗꯧꯒꯤ ꯁꯔꯨꯛ ꯑꯩꯁꯨ ꯁꯤꯕ꯭ꯔꯥꯁꯀ ꯄꯨꯟꯕꯅꯤ ꯃꯥꯒ ꯁꯥꯎꯅꯗꯨꯅ ꯂꯩꯕ ꯍꯦꯜꯂꯤꯈꯩ ꯏꯃꯨꯡꯒꯤ ꯑꯁꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯤ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯈꯪꯉꯝꯃꯣꯏ ꯃꯥꯗꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯃꯨꯛ ꯆꯠꯂꯨꯕꯗꯣ ꯂꯝꯕꯤ ꯈꯪꯉꯤꯕꯣ ꯅꯪ ꯆꯠꯂꯨꯁꯤꯔꯥ ꯇꯨꯝꯂꯒ ꯆꯠꯄꯅꯤ ꯂꯝꯕꯤ ꯁꯥꯡꯈ꯭ꯔꯕꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯆꯠꯄ ꯍꯥꯏꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯨꯡ ꯃꯥꯡꯊꯠꯈ꯭ꯔꯕꯅꯤ ꯑꯍꯣꯡꯕꯅ ꯊꯟꯈ꯭ꯔꯦ ꯄꯨꯟꯁꯤ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯊꯦꯡꯅꯈꯤꯕꯅꯤ ꯇꯦꯜꯂꯕ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯈꯟꯅ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔꯗꯨꯗꯤ ꯍꯔꯥꯎꯅ ꯃꯥꯒ ꯅꯣꯛꯃꯤꯟꯅꯈꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯄꯣꯠꯈꯤꯕꯒꯨꯝꯅ ꯅꯪꯒꯤ ꯑꯩꯒꯤ ꯂꯝꯕꯤ ꯇꯣꯉꯥꯟꯅꯈ꯭ꯔꯦ ꯍꯨꯝꯂꯛꯀꯅꯤ ꯈꯪꯗꯕ ꯁꯍꯨꯝ ꯑꯃꯅ ꯉꯥꯛꯊꯣꯛꯍꯟꯅꯕꯒꯤ ꯎꯄꯥꯏꯁꯨ ꯂꯩꯍꯧꯗꯦ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯟꯕꯗꯤ ꯌꯥꯗꯦ ꯃꯍꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯄꯥꯅ ꯃꯕꯨꯡꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯠ ꯇꯥꯔꯦ ꯍꯥꯟꯅꯒꯨꯝ ꯏꯃꯨꯡꯗ ꯑꯁꯥꯎꯕ ꯂꯩꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ ꯀꯅꯥꯝꯇꯒꯤ ꯃꯊꯥ ꯁꯥꯗ꯭ꯔꯦ ꯃꯕꯨꯡ ꯑꯅꯤꯁꯨ ꯂꯩꯅꯥꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯥꯔꯕꯗ ꯆꯩꯗ꯭ꯔꯦ ꯉꯥꯡꯗ꯭ꯔꯦ ꯃꯄꯥꯁꯨ ꯌꯥꯝꯅ ꯐꯒꯠꯂꯦ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯄꯨꯝꯅꯃꯛ ꯍꯤꯡꯅꯈ꯭ꯔꯦ ꯆꯍꯤꯔꯣꯝꯗ ꯂꯥꯛꯂꯤ ꯍꯧꯈꯤꯕ ꯃꯇꯝꯁꯨ ꯁꯥꯒꯠꯂꯝꯕ ꯑꯁꯥꯁꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ 12 ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯂꯩꯅꯥ ꯃꯥꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦ ꯖꯀꯤꯔ ꯍꯁꯟ ꯀꯣꯂꯦꯖꯇ ꯗꯦꯜꯂꯤꯒꯤ ꯃꯥꯒꯤ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯗꯦꯜꯂꯤꯗ ꯑꯗꯨꯃꯛ ꯃꯥꯁꯇꯔꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯜꯕꯤꯅꯥꯒ ꯄꯨꯟꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯄꯨꯔꯝꯃꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯄ꯭रेꯁꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯩꯅꯥ ꯊꯧꯁꯥꯗꯦ ꯂꯧꯗꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯑꯁꯨꯛ ꯁꯥꯡꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯃꯥꯅꯁꯨ ꯂꯩꯅꯥꯅꯁꯨ ꯊꯤꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯨ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯀꯌꯥꯗꯤ ꯉꯁꯤꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ ꯅꯤꯡꯁꯤꯡꯂꯒ ꯃꯃꯣꯟ ꯅꯣꯛꯂꯤ ꯉꯁꯤꯅ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯅꯠꯇꯦ ꯊꯥꯖꯗꯕꯒꯤ ꯃꯤꯅꯣꯛꯅꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯅ ꯀꯥꯏꯅꯈꯤꯕ ꯂꯥꯞꯅꯈꯤꯕꯁꯤꯡ ꯑꯗꯨꯅ ꯄꯦꯟꯖꯗꯅ ꯅꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯣꯡꯂꯦ ꯑꯃꯔꯣꯝꯗ ꯁꯤꯕ꯭ꯔꯥꯁꯨ ꯍꯟꯗꯛꯅ ꯅꯧꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯄ ꯁꯤꯂꯦ ꯁ꯭ꯇꯥꯔ 1 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯣꯇꯦꯜ ꯑꯃꯗ ꯀꯁꯇꯃꯔ ꯁꯔꯚꯤꯁꯇ 2 years ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯇꯨꯡ ꯅꯥꯏꯠ ꯑꯣꯗꯤꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯅ ꯅꯧꯅ ꯍꯥꯡꯂꯛꯄ ꯍꯣꯇꯦꯜ ꯑꯃꯈꯛꯅꯤ ꯃꯁꯥ ꯅꯥꯟꯕꯗ ꯁꯔꯚꯤꯁ ꯐꯖꯕꯗ ꯍꯣꯇꯦꯜꯗꯨꯒꯤ ꯃꯐꯝ ꯐꯖꯕꯗ ꯂꯩꯔꯤꯕ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯖꯕꯗ ꯂꯥꯛꯂꯤꯕ ꯀꯁꯇꯃꯔ ꯇꯨꯔꯤꯁ ꯃꯌꯥꯝꯗ ꯅꯣꯡꯂꯨꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯛꯂꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤꯕ ꯃꯐꯝꯅꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯌꯥꯝꯅ ꯍꯥꯏꯊꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯀꯌꯥ ꯇꯁꯦꯡ ꯎꯕ ꯃꯐꯝ ꯑꯃꯗ ꯁꯦꯝꯕꯅꯤ ꯆꯥꯎꯏ ꯃꯐꯝꯗꯣ ꯆꯦꯛꯁꯤꯜꯂꯤ ꯍꯣꯇꯦꯜꯁꯤ ꯌꯥꯝꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄ ꯄꯥꯔꯇꯤ ꯂꯥꯛꯄ ꯑꯆꯧꯕ ꯐꯪꯁꯟ ꯂꯥꯡꯕ ꯀꯌꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯀꯤ ꯑꯈꯪ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯁꯦꯝꯃꯤ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯃꯃꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯅꯧꯕꯅꯤ ꯈꯪꯅꯔꯛꯄꯗ ꯉꯥꯏꯔꯤ ꯃꯇꯝ ꯑꯃꯗ ꯁꯦꯜ ꯄꯥꯏ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯅ ꯃꯨꯛꯂꯝꯕꯗꯣ ꯁꯦꯜ ꯈꯛꯇꯅ ꯌꯥꯔꯝꯗ꯭ꯔꯦ ꯑꯆꯧꯕ ꯊꯕꯛ ꯇꯧꯍꯟꯗꯣꯏꯅꯤ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡ ꯌꯥꯎꯍꯟꯗꯣꯏꯅꯤ ꯍꯥꯏꯅ ꯃꯨꯛꯂꯝꯕ ꯃꯃꯥ ꯃꯄꯥꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯍꯩꯇ꯭ꯔꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯅꯤ ꯁꯤꯕ꯭ꯔꯥꯁꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯩꯔꯛꯄꯅꯤ ꯆꯥꯎꯕ ꯆꯥꯎꯗꯕ ꯍꯥꯏꯅ ꯊꯤꯗꯅ
ꯑꯃꯕꯨ ꯐꯪꯂꯗꯤ ꯍꯥꯏꯅ ꯃꯐꯝꯗꯨꯗ ꯌꯥꯎꯕꯅꯤ꯫ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯅꯥꯏꯠ ꯁꯤꯞꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯒꯦꯁ ꯃꯌꯥꯝꯗꯒꯤ ꯐꯥꯔꯁꯠ ꯀꯟꯇꯦꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯃꯗꯤ ꯒꯦꯁꯅ ꯍꯥꯏꯔꯛꯄ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯁꯤꯡ ꯃꯍꯥꯛꯅ ꯍꯦꯟꯗꯜ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯁꯦꯂꯔꯤꯗꯤ ꯑꯗꯨꯝ ꯆꯥꯎꯔꯦ, ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯌꯥꯎꯔꯕꯅꯤꯅ꯫ ꯑꯍꯣꯡꯕꯅꯤ ꯃꯁꯤꯃꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯁꯤꯕꯔꯥꯖ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯩꯅꯥ ꯍꯣꯏꯗ ꯆꯪꯉꯛꯎ ꯍꯥꯏꯕꯗꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯅꯤꯒ ꯂꯥꯛꯏ꯫ ꯀꯣꯠꯁꯨ ꯇꯥꯏꯅꯤ, ꯐꯣꯔꯃꯦꯜ ꯉꯥꯛꯇꯅꯤ ꯁꯦꯠꯂꯤꯕ꯫ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯌꯦꯡꯕꯗ ꯑꯣꯐꯤꯁꯔ ꯑꯃꯒꯨꯝ ꯅꯥꯜꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯕꯥꯕꯨꯁꯨ ꯌꯥꯎꯔꯤ꯫ ꯁꯤꯕꯔꯥꯖꯁꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯁꯅꯥꯖꯥꯎꯕꯗ ꯈꯨꯔꯨꯝꯃꯤ꯫ ꯍꯔꯥꯎꯖꯩ, ꯇꯧꯔꯛꯂꯤ ꯈꯨꯗꯤꯡ ꯅꯨꯡꯁꯤꯖꯩ꯫ ꯁꯅꯥꯖꯥꯎꯕꯅ ꯐꯝꯃꯨ ꯐꯝꯃꯨ꯫ ꯁꯤꯕꯔꯥꯖ ꯁꯣꯐꯥꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯅꯪꯅ ꯊꯕꯛ ꯌꯥꯎꯔꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯍꯣꯇꯦꯜꯗꯣ? ꯁꯤꯂꯩ ꯁ꯭ꯇꯥꯔꯁ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ꯫ ꯐꯔꯦ, ꯋꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯅꯁꯤ꯫ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯦ, ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯀꯝꯄꯅꯤꯗꯨꯗ ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯃꯄꯥ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯕꯨꯡ ꯑꯅꯤꯅꯁꯨ ꯃꯃꯥꯅꯁꯨ ꯄꯥꯝꯗꯦ꯫ ꯅꯨꯄꯤꯅꯤ, ꯃꯄꯥꯜꯗ ꯀꯨꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦ꯫ ꯀꯨꯏꯔꯦ ꯍꯥꯏꯅꯗꯅ ꯂꯥꯛꯄꯁꯨ ꯍꯧꯖꯤꯛꯇꯤ ꯄꯤꯛꯄ ꯆꯥꯎꯕꯗꯨ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯅꯛꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯏꯆꯥꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯃꯄꯥꯒꯤ ꯋꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯤꯕꯔꯥꯖꯅ ꯄꯤꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯋꯥꯗꯨ ꯐꯖꯗ꯭ꯔꯗ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯥꯕꯨꯡꯅ ꯋꯥꯗꯨ ꯍꯥꯏꯕꯗꯨ ꯐꯖꯗꯦ, ꯏꯕꯦꯝꯃꯒꯤ ꯋꯥꯁꯨ ꯇꯥꯈꯤꯁꯤ꯫ ꯃꯕꯨꯡ ꯑꯍꯟꯒꯤ ꯋꯥꯗ ꯃꯅꯤꯕꯥꯕꯨ ꯑꯃꯗꯤ ꯁꯤꯕꯔꯥꯖ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯄꯥꯕꯨꯡ, ꯅꯆꯥꯅ ꯍꯥꯏꯖꯕꯗꯤ ꯁꯨꯃꯥꯏꯅ ꯀꯨꯏꯅꯗ꯭ꯔꯤꯅꯤ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯗꯣ ꯅꯆꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗꯕ꯫ ꯌꯥꯝꯅꯁꯨ ꯐꯖꯗꯦ ꯋꯥꯐꯝꯁꯦ, ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯍꯥꯏꯖꯕꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯃꯁꯤ ꯋꯥꯐꯝꯁꯦ ꯕꯦꯝꯃꯅ ꯑꯗꯨꯝ ꯃꯔꯩ ꯇꯧꯔ ꯂꯩꯔꯛꯄꯅꯤ ꯂꯥꯛꯄꯅꯤ꯫ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯪꯉꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕ, ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯕꯨꯡ ꯑꯩꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯪꯀꯜ ꯍꯣꯏꯅꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯕꯈꯛ ꯌꯥꯕꯤꯒꯅꯨ꯫ ꯑꯍꯜꯅꯤ ꯑꯪꯀꯜꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯏꯆꯥ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗꯤ ꯆꯠꯅꯩ, ꯅꯃꯧ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯁꯤꯗꯤ ꯄꯥꯕꯨꯡ ꯌꯥꯝ ꯐꯖꯗꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯥꯒꯤ ꯋꯥ ꯌꯩꯈꯥꯏꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯌꯥꯅꯤꯡꯗꯕ ꯋꯥꯉꯥꯡꯗ ꯁꯅꯥꯖꯥꯎꯕ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯆꯧꯕ, ꯅꯆꯜꯒꯤ ꯋꯥꯁꯨ ꯇꯥꯅꯤ, ꯅꯆꯟꯅ ꯌꯥꯅꯕꯁꯨ ꯃꯕꯨꯡ ꯅꯪꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯏꯃꯨꯡꯅꯤ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯗꯕ꯫ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯄꯥꯕꯨꯡ, ꯕꯦꯝꯃꯅ ꯋꯥꯐꯝꯁꯤ ꯌꯥꯔꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯒ ꯏꯆꯟꯅ ꯌꯥꯗꯕ ꯊꯕꯛꯇ ꯅꯝꯐꯨꯗ ꯆꯩꯕ ꯇꯧꯕ, ꯌꯥꯍꯟꯅꯕ ꯇꯧꯔꯛꯂꯗꯤ ꯃꯍꯧꯁꯥꯒꯨꯝ ꯇꯨꯃꯤꯟꯅ ꯑꯩ ꯂꯩꯔꯣꯏ ꯅꯆꯥꯗꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯍꯥꯟꯅꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ, ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯏꯆꯟꯁꯨ ꯀꯞꯂꯁꯨ ꯀꯞꯅ ꯊꯦꯝꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯟꯗꯣ ꯆꯥꯎꯔꯕꯅꯤ, ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩꯖꯔꯝꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ, ꯏꯆꯟꯒꯤ ꯑꯄꯥꯝꯕꯗ ꯃꯕꯨꯡꯉꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯁꯤꯕꯔꯥꯖꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯆꯥꯅ ꯃꯃꯧ ꯇꯣꯟꯕꯤ ꯇꯦꯂꯩꯕꯒꯤ ꯅꯨꯄꯤ ꯁꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯁꯅꯥꯆꯥꯎꯕ ꯊꯧꯁꯥꯗꯅ ꯃꯆꯥ ꯑꯍꯟꯅ ꯇꯧꯔꯝꯂꯤꯕ ꯋꯥꯗꯣ ꯊꯧꯁꯥꯗꯦ꯫ ꯃꯕꯨꯡ ꯑꯅꯤꯒꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ, ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯂꯣꯏꯅ ꯌꯥꯔꯦ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯕ ꯏꯆꯥꯅꯤ, ꯌꯥꯔꯛꯀꯅꯤ, ꯀꯔꯤꯒꯤ ꯌꯥꯔꯛꯑꯣꯏ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅ ꯇꯧꯁꯤ ꯏꯇꯥꯎ꯫ ꯆꯥꯎꯕꯅ ꯍꯣꯡꯒꯗꯕꯅꯤ, ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯛ ꯊꯛꯍꯟꯒꯗꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯥꯄꯜ ꯉꯛꯁꯥꯎ ꯊꯦꯛꯄ ꯃꯨꯛꯄ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯆꯍꯤ ꯈꯛꯇꯅꯤ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯅꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯐꯤꯔꯦꯞꯇꯤ ꯍꯣꯡꯗ꯭ꯔꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯍꯤꯅ ꯃꯔꯤ ꯆꯦꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯃꯅꯤꯕꯥꯕꯨꯒꯤ ꯄ꯭ꯂꯥꯟꯅ ꯃꯈꯣꯡ ꯁꯣꯏ ꯅꯥꯏꯍꯟꯈꯤꯕ ꯑꯗꯨꯗꯤ ꯃꯅꯤꯕꯥꯕꯨꯅꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯅꯪꯅꯕ ꯂꯩꯅꯥ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯏ ꯃꯊꯟꯇ꯫ ꯑꯣꯐꯤꯁ ꯌꯧꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯆꯠ ꯇꯧꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯣꯔꯤꯗꯣꯔꯗ ꯅꯨꯄꯥ ꯑꯃꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯦ ꯎꯍꯧꯗ꯭ꯔꯗꯨꯅ꯫ ꯅꯨꯄꯥꯗꯨꯁꯨ ꯐꯤꯡꯅ ꯂꯥꯛꯄꯒꯤ ꯎꯍꯧꯗꯕꯅꯤ꯫